Palem Ima YouTube channel amadi Manipur Laiki blogger Facebook page ani asina khusam naduna Manipur Traditional Dance Competition 2020 haina mingthonba online open dance competition ama lakliba October gi tang 10 dagi haujaragani maram asina kanagumba interest leiba singna hena akupa marol khangnabagi damakta makhagi pidaba contact number 7085049642 natraga email www.palemima@gmail.com natraga website www.palemima.com da contact tobiyu. India amasung China gi tok lusilakadori. India amasung China ni gi marakda chathariba stand off asibu waroisin puraknaba hotnariba asi lakadoriba chayol ama ani asida hena lusilakadori. Ladakh border da leiba LAC line of actual control gi stand off handoknabagi damakta nakal ani gi marakta diplomatic amadi military gi oiba thawong kaya sathrak lavasu lakadoriba chayol ama ani asida lepnagadoriba warol sing aduna laiwak ani gi marakta peace natraga hanagum hostile oigadoribra haibadu leplagani lieutenant general gi level da pangthokadaba mifam chayol asida matam ama lauraga tawraba yari laiwak ani na June 3 tagi hauraga August ani fawbada chathagiba mifam manga da mai pakpa ngamkhidabani China gi People's Liberation Army PLA na LAC dagi nakal ani gi troops sing de-escalate tawba amasung disengage tawnabagi agreement asida yamna kupthana midyang thamlakle August ani gi matungda Chinese singna September 3 ta ihan hana Ladakh ta nongmai kapa horakhi ani subada 70 km sangba pangong so da changsilakhi ahum subada nakal ani gi marakta thajanadaba wakhal sagalakre adubu Indian Army na mikupna hum singna makhoi gi khongpham sing yengli haire NEET ki exam da 85 to 90% attendance phangkhi National Eligibility Cum Entrance Test NEET laibak asigi mafam kayada undergraduate medical amadi dental coursing tamna balawba exam da 85 to 90% attendance phangki haina National Testing Agency NTA na phongdorokle Education Minister Ramesh Pokhriyal Nishan na State Singi Chief Minister Singh NTA gi Director General bu laibak asida sinba thungna mai pakna pangthokpada achouba thogdang lobi bagi damak nungaiba phongdorokle Mahiroi singna exam asi mayai oirap oina lui haina phongdorokhi adubu anirak suba oina exam thaba mahiroi singnadi hanadagi laiba heli haina phongdoknarakhi India COVID-19 gi vaccine mathang chahi gi hawgalakpada miyamda phanghalaba yai Harshvardhan pandemic oiriba COVID-19 gi vaccine India na mathang chahi gi hawgalakpada miyamda phanghalaba yai haina miyamda piba online message amada Health Minister Harshvardhan na phongdorokli Laibak asigi miyamna hena thajanabagi damak vaccine asi masamakta ihan hana kapkani haina mahakna phongdorokli adubu karamba matam amasung pungphanggi chapchabadi phongdorokhide sairak asida miyamna COVID-19 dagi ngakthoknaba kanglon oina asaba ising thakpiyu ayuski hidak sing sijinabiyu mayai kaba polam sing sijinabiganu haina phongdorokli Parliament ki monsoon session gi hanba numitta MP kungamari COVID-19 positive oire COVID-19 laichat marakta akanba section thoranga loinana ngarang dagi phamba hokiba parliament ki ahanba monsoon session da Lok Sabha amadi Rajya Sabha gi MP kungamari COVID-19 positive oire haire agency gi paw amana hai session gi mangoinana MP sing COVID-19 test obada Lok Sabha gi MP taraga nipan amadi Rajya Sabha gi MP taruk punna kungamari COVID-19 positive oiba thengnakhibani positive oiraba sing asigi manungda Junior Railway Minister Suresh Angadi BJP की MP मीनाक्षी लेखे अनंत कुमार हेजाट प्रवेश साहिब सिंह रीता अहुगुना जोशी अमदे कौसाल किशोर चिंबा मसक नाइबा MP सिंह याउरे पॉजिटिव ओइरबा MP सिंह पार्लियामेंट सेशन दा सरुक याहनखिदे हाइरे पॉजिटिव ओइरबा सिंह अमदि ओइद्रिबा सिंहसु असेंबा रिजल्ट खंगदोकनबगिदमक लाक्लिबा चयोल असिदा IT PCR टेस्ट तौथोकलगनी हाइना पार्लियामेंट की ऑफिशियल न फोंदोरकले ओइरकलिबा फिबम असिदा मसक नाइबा MP सिंह अमदे सीनियर MP सिंहना प्रोसीडिंग सिंहदा सरुक यादनबा वाफम फोंदोकनरखरे ngasi phamba haukiba parliament ki monsoon session asida member 358 saruk yakhiba sing asigi manungda MP chaniromde Lok Sabha chamber da phamkhi kuntra romna visitor gallery da phamanki amade lemhoriba singsu social distancing ga loinana choithokna phamanki MP singna face shield face mask sing upkhi parliament session asigi oina sip ani thokna khaidokle ayuktana Rajya Sabha gi amade nungthildana Lok Sabha gi mifam pangthokani haire Amaromdana COVID ki yengduna Lok Sabha mifamda question hour amadi private member business adopt tawkhre haire amadi MP singna
attendant register tawada mobile apps ki khuthang da tawna pakhangan khre Kangana na achumba wayel amagidamak governor unakre Actor Kangana Rawanat na Maharashtra government na maru oina Siva Sena na mangonda target tawi haina palladuna Governor Bhagat Singh Kesyaribu achumba wayel tawinaba Ras Baban da unakre Mumbai gi Brihan Mumbai Municipal Corporation na mahaki banglobu illegal oi haina thugai khraba matungda mahakna governor unaraduna mahakti politician su natte politician singa mari lenagi wasu laite haina phongdo khibaga loinana governor na mahaki warol singbu masanupi amagumna munna section na tabi soidana achumba wayel pubirakani haina thajaba amaga loinana phongdorakli transparency oiba amadi corruption free oiba laingak ama oinaba hotnari chief minister state asida transparency leiba amadi corruption free oiba laingak ama leihanba ngamnaba lepa leitana hotnari haina chief minister nongthongmam birena phongdokre wafam asi ngasi lamphel pata nauna sagadoriba manipur lok ayuktagi anobo office building sanabagi damakta video conferencing gi kuthangda chief minister secretary ta pangthokiba maikum hangdokpagi thoram amada cm na haikibani laingak asina miyamgi yaifanabagi damakta paikhat khraba thabak thoram khara palladuna cmn birena makata na hai lamdam asida thabak lana tauba aral ahui kayabu chumthoknaba anti corruption cell hangdokre amadi vigilance department pusu director general of police amana lusingduna vigilance and anti corruption department haina upgrade tawkre miyamgi khudong chadaba pendaba kayabu hakthengna phongdokchaba yanaba tha amagi manungda miyamgi numit haina state asigi mafam khudingda mari leinaba official sing unanaba numit semli adugi su mathakta lainga ki thabak sing asi manung mapan thokna miyamda uhanba ngamnaba e office hangdokle asigumlaba anti corruption body ama sengat pangamba asina lamdam asigi miyamda corruption yaudana achuma thabak tawbada chauna mating piragani haina su cm na phongdokhi state asigi chawkhat thorang kayada thinthaba tawdana bagidamakta construction gi thabak pairiba PWD official singbusu apiba matamgi manungda magi thabak sing loisinba ngamnaba cm na akanba poktak sing su pikhi ngasigi thauram aduda chairperson of Manipur Lok Ayukta Justice T Nandakumar Minister for Law and Legislative Affairs L Jainta Kumar Member of Manipur Lok Ayukta Amaising Luikham Chief Secretary Dr. Rajesh Kumar amadi Administrative Secretary kayasu saruk yakhi CCB na drug case ka mari lenana Congress leader wahang pahung tawkre Karnataka gi Central Crime Branch CCB na drug racket case ka mari lenana pharaba actor Rangini Dwibedi ga mari lenana Congress ki luchingba ama oiriba Girish Gadi Gepabu wahung pahung tawkre CCB gi team amana Girish Gadi Gepagi yumda chatuna wahung pahung chathaduna mahaki statement laukibani hairi masina CCB gi history da politician amabu drug racket ka mari lenana wahung pahung chathaba ahan bani hairi